Manipur da Houjik leingak ama sembagi matam leiriba oibanina athuba matamda leingak ama sempham thok haina khali haina ya school SC MLA thok Satyabratana phongdokhrei wafam asi ngasi ya school Hiri Hunba Lekaida Leiba Sri Sri Gopinath Mandap ki Nauna Saba Mandap Ya School Assembly Constituency ki MLA Thoksom Satyabratana Hongna Bimatung Inna Sangaduna Miyamda Khosina Kibagi Thoramda Phongdokhibani MLA gi Masagi Sempham dagi Nauna Saba Mandap Sangabagi Thoram Aduda Ya School Naharol Singlup Marup ki President Asem Amuba Manipur State Kala Academy Awardee Atom Tampa Ya School Naharon Singlup Marup ke Secretary Laisham Pradeep Amadi YBO ki President Sorokhaibam Sarachandrana athuba mithunglen oina sarugyaki Thorum aduga mari lenena Ya School SC MLA Thokchom Satyabratana makhatana phongdorakpada Manipur da Houjik leingak ama sembagi matam leiriba oibanina athuba matamda leingak ama sempham thoi haina khali haina phongdokpaga loinena ngasi sangaduna miyamda khusinakriba Sri Sri Gopinath Mandap asi local area development Fundagi Sagadobuni Adubu Asoiba Khara Leirakpadagi Laikibadagi MLA gi Makaidagi Sabani Haina Phongdoki License kuire akoina sum ubuda kidang phibam ji yengban nungai phata bai chana lekma mamangi matamdagi simda kachage na khala lakoni adu shor sanbi da ba haigadra matam haji change adu ngasi di loya mayam khusina phangolina adu muti khala ge nungai je haininge as apaba thabakha tong bai khong thang ni kesulate masi local area dai sa ga dobuni more than half of the country estimate 30 the plus 1 2 of my lane. Leba Kichi, I in the Tava of the Sarkar similar group similar pop to tie the leader issue similar number me Harakan house to tie a Tava power the nation the more to the other than Madu Matanda more and people from Domante. My Amasi the Yahundre assembly the Hamagal Nadum and the other the outre. Masito Bom to Enakali Madam the Matam mai su time pemam lebenina hello ka di problem la kanina aduna tomam tu ena khal